ꯑꯩꯗꯤ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯑꯩ ꯊꯝꯖꯒꯦ ꯄꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯂꯩꯇꯕ ꯑꯗ ꯁꯍꯤꯠꯅ ꯂꯤꯈꯤꯕꯁꯤꯗꯩꯗ ꯁꯍꯤꯠ ꯐꯥꯗꯔꯁꯦ ꯑꯩꯈꯣꯏꯒ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯃꯥꯅ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯀꯔꯤꯒ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯇꯧꯃꯤꯟꯅꯔꯝꯃꯤ ꯁꯤꯒꯤ ꯑꯗ ꯁꯍꯤꯠꯅ ꯊꯝꯕꯗ ꯑꯩ ꯃꯔꯩꯗꯤ ꯅꯠꯇꯦ ꯑꯩ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤꯡꯁꯤꯅ ꯀꯟꯁꯤꯗꯔ ꯇꯧꯅꯅꯕꯒꯤ ꯑꯩ ꯋꯥꯐꯝꯗꯣ ꯊꯝꯖꯒꯦ ꯀꯂꯥꯝ ꯍꯣꯏꯅ ꯂꯩꯔꯝꯕ ꯑꯥꯔꯀꯥꯏꯚꯁꯤꯗꯩꯁꯤꯗ ꯆꯦ ꯑꯃ ꯂꯩꯕꯅꯤ ꯁꯦꯞꯇꯦꯝꯕꯔ 28, 1949ꯗ ꯏꯔꯣꯏ ꯂꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯇꯤቭ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯤ ꯃꯗꯩꯗ ꯃꯔꯖꯔꯁꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯁꯤ ꯑꯩꯗꯤ ꯏꯠꯁ ꯑ ꯐꯦꯛ ꯗꯣꯀꯨꯃꯦꯟꯅꯦꯅ ꯑꯩꯗꯤ ꯂꯧꯖꯩꯌꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯤ ꯇꯧꯕ ꯀꯥꯟꯗ ꯑꯦꯛꯁ ꯃꯍꯥꯔꯥꯖꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯌꯦꯕ ꯑꯦꯛꯁ ꯃꯍꯥꯔꯥꯖꯥ ꯂꯥꯛꯏꯁꯤꯗꯤ 1972ꯗ ꯄ꯭ꯔꯤꯚꯤ ꯄꯔꯁ ꯀꯛꯈ꯭ꯔꯀꯥꯟꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄ ꯀꯥꯟꯗꯁꯨ ꯍꯤꯁ ꯍꯥꯏꯅꯦꯁꯅ ꯃꯍꯥꯔꯥꯖꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯑꯕ ꯑꯗꯨꯅ 1949ꯗ ꯑꯦꯛꯁ ꯃꯍꯥꯔꯥꯖꯥ ꯍꯥꯏꯅꯤꯡꯉꯥꯏ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ ꯃꯃꯤꯡ ꯂꯥꯟꯕꯅꯤ ꯑꯗꯨꯒ ꯐꯣꯟꯇꯨꯁꯤ ꯌꯦꯡꯕꯤꯌꯨ ꯐꯣꯟꯁꯤ ꯂꯦꯇꯔ ꯄ꯭ꯔꯦꯁꯀꯤ ꯐꯣꯟꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯥꯛꯄꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯐꯣꯟꯠꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯑꯥꯔꯀꯥꯏꯚꯇ ꯏꯟꯁꯤꯜꯂꯒ ꯁꯝ ꯃꯤꯁꯤꯚꯤꯌꯁ ꯑꯣꯏꯕ ꯑꯦꯂꯤꯃꯦꯟꯁ ꯈꯔꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕ ꯃꯥꯟꯕꯒꯤ ꯅꯦꯔꯦꯇꯤꯚ ꯑꯃ ꯇꯥꯅꯅꯕꯒꯤ ꯃꯥꯟꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯄꯟ ꯑꯁꯤ ꯉꯁꯥꯏ ꯁꯍꯤꯠꯅꯁꯨ ꯌꯥꯝ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯄ꯭ꯔꯤꯌꯕ꯭ꯔꯇ ꯑꯩꯈꯣꯏꯅ ꯁꯅꯥꯌꯥꯝꯃ ꯑꯩꯈꯣꯏ ꯌꯥꯝꯃꯨꯡꯒꯁꯨ ꯃꯤꯡ ꯃꯥꯟꯅꯕꯅꯤ ꯁꯅꯥꯌꯥꯝꯃ ꯑꯗꯨꯒ ꯃꯥꯗꯤ ꯇꯥꯡꯈꯨꯜꯒꯤ ꯑꯦꯔꯤꯌꯥꯗꯅ ꯁꯅꯥꯌꯥꯝꯃ ꯍꯥꯏꯔꯒ ꯆꯠꯂꯤ ꯑꯗꯨꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯁꯥꯏꯠꯇꯅ ꯃꯥꯁꯤ ꯄꯤꯕꯤ ꯍꯥꯏꯔꯒ ꯆꯠꯂꯤ ꯑꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄ ꯀꯥꯟꯗꯁꯨ ꯑꯩ ꯆꯨꯔꯥꯆꯥꯟꯄꯨꯔꯒ ꯎꯈ꯭ꯔꯨꯜꯒ ꯄꯣꯁꯇꯤꯡ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯃꯅ ꯄꯤꯕꯤꯒꯤ ꯅꯦꯐ꯭ꯌꯨꯅꯤ ꯍꯥꯏꯕ ꯑꯃꯅ ꯁꯅꯥꯌꯥꯝꯒꯤ ꯅꯦꯐ꯭ꯌꯨꯅꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯍꯜ ꯂꯃꯟ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩ 1986ꯗ ꯎꯈ꯭ꯔꯨꯜꯗ ꯇꯥꯕ ꯃꯇꯝ ꯑꯗꯨꯒ 2000ꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯥꯕ ꯃꯇꯝꯁꯤꯗ ꯁꯤꯗ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯐꯪꯈꯤꯕ ꯑꯗ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯤꯡ ꯂꯩꯈꯤꯕꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯂꯤꯃꯨꯗꯤꯟꯒ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯒꯁꯤ ꯔꯤꯂꯦꯁꯟ ꯌꯥꯝ ꯐꯩ ꯑꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯪꯀꯜꯗꯤ ꯕꯦꯆꯤꯂꯔ ꯑꯣꯏꯕꯅꯤꯅ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯨꯂꯥꯛꯁꯤꯒ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯥꯛꯄꯁꯤꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ 10ꯃꯨꯛ ꯁꯤꯐꯥꯏ 60-63 ꯄꯨꯔ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯄꯥꯕꯨꯡ ꯑꯂꯤꯝꯅ ꯂꯥꯛꯄꯁꯤ ꯑꯦꯝꯕꯦꯁꯦꯗꯔ ꯀꯥꯔ ꯑꯃꯗ ꯃꯃꯥꯡꯗ ASI ꯑꯃ ꯐꯝꯃꯦ ꯗ꯭ꯔꯥꯏꯚꯔꯅ ꯊꯧꯔꯦ ꯃꯥ ꯃꯅꯤꯡ ꯐꯝꯃꯒ ꯃꯣꯏ ꯑꯍꯨꯝꯈꯛ ꯂꯥꯛꯑꯦꯕ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯀ ꯁꯝꯅꯕꯒꯤ ꯅꯦꯆꯔꯁꯦ ꯑꯗ ꯑꯩꯈꯣꯏ ꯑꯪꯀꯜꯅ ꯃꯥꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯗꯥꯎꯟ ꯃꯦꯃꯣꯔꯤ ꯂꯦꯟ ꯍꯥꯏꯅ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯃ ꯏꯔꯝꯕꯅꯤ ꯃꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒꯥꯗꯤꯖ ꯁꯦꯈꯔꯅ ꯏꯗꯤꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟ ꯇꯧꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯏꯟꯇꯤꯒ꯭ꯔꯦꯁꯟꯅ ꯁꯤꯔꯤꯁ ꯑꯣꯐ ꯃꯦꯃꯣꯔꯦꯟꯗꯝ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯕꯃꯤꯠ ꯇꯧꯋꯦꯕ ꯏꯝꯐꯥꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯂꯤꯡꯕꯒꯤ RMC ꯍꯥꯟꯅ ꯊꯣꯛꯇꯕꯅꯤ ꯏꯝꯐꯥꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯥꯏꯔꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯣꯂꯦꯖ ꯀꯩꯗꯧꯕꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯣꯏꯗꯣꯏꯅꯣ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯒꯥꯎꯃꯩ ꯍꯣꯏ ꯑꯩꯒꯥꯗꯤ ꯁꯦꯈꯔ ꯑꯩꯒꯥ ꯕ꯭ꯔꯖꯀꯨꯃꯥꯔ ꯑꯩꯒꯥ ꯔꯘꯨꯃꯅꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯕꯦꯁꯤꯛ ꯋꯥꯔꯛꯁꯤ ꯇꯧꯔꯒ ꯋꯤꯠ ꯗꯦꯇꯥ ꯉꯥꯛꯇꯅꯤ ꯑꯗ ꯃꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯁꯤꯗ ꯑꯦꯅꯦꯛꯆꯔ ꯑꯣꯏꯅ ꯍꯥꯞꯄꯅꯦꯕ ꯑꯗ ꯑꯩꯅ ꯄꯨꯊꯣꯛꯆꯅꯤꯡꯉꯤꯁꯤꯅ ꯁꯔꯀꯥꯔꯅ ꯂꯣꯏꯅ ꯈꯪꯕ ꯅꯠꯇꯦꯕ ꯁꯔꯀꯥꯔꯒꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯁꯤꯗꯤ ꯃꯥꯏ ꯃꯊꯧ ꯇꯧꯕꯗ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯅꯔꯁꯤꯞꯁꯤ 1972-74ꯒꯤ ꯄꯤꯔꯤꯌꯗ ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯁꯔꯀꯥꯔꯅ ꯄꯥꯝꯕꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯒꯤ ꯄ꯭ꯔꯖꯥꯅ ꯄꯥꯝꯕꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯗꯨꯒꯤ ꯔꯤꯁꯔꯁ ꯇꯧꯕ ꯃꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕꯁꯤ ꯄ꯭ꯔꯥꯏꯚꯦꯠꯅ ꯇꯧꯔꯒ ꯁꯔꯀꯥꯔꯗ ꯄꯤꯁꯜꯂꯒ ꯁꯔꯀꯥꯔꯅ ꯑꯦꯛꯁꯟꯁꯤ ꯂꯧꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯗꯤꯃꯥꯟ ꯇꯧꯕ ꯑꯗ
ngasai saina hair yam chumi akhoi Jawahar Nehru University ki postgraduate center si DM college da hana hangi akhoi da satra koringe da hange ado oja ga moi hoi madu ki oja ni ado moi ki center sina kona haire pat haijaba tare yamna achobu role logi akhoi ki education ki dani khangde adagi Manipur ki development ki kari gi adagi economics ki dani kari ne haibasida Hojik university when established Arakanda Masigi role si daita si low hitrebo. Aduna nationalism, Manipurgi nationalism si during the last 40-50 years they said tremendously mangthar akrebo. Sigi nationalism sagat pasine makuda darkar ladies say I am first a Manipuri, second a Maite. Aina ahama I Maite ni aduga I Manipuri ni haibana tawai. First I am a Manipuri aduga ani subuda is Maite ni haibase. Masigi nationalism ji huje koi sagapa darkar lei na saina haibada yamna chumi akoi gi larik tambode yaugdaba history gi se history je ai jo ai science ki chhatra ni adu ai Manipur ki history je dum phajana pa jabani adu Coupland plan adagi read paper de yauri sidi sondana nationalist mayam sina akoi gi provincial state ama semba haina tawna Coupland plan the Yauri a crown protectorate number same whenever 3 nation get theory never. Sidana Christianity the Chalhala Kansa they said the British protectorate state of Matonora by Tagalimni, a Simla de works at Limni. The other England Yorkans they said the Madu logically, rationally, practically Yarway Hydra turned down to now. And I must see a Kasigi. Professor amna iba larikta yam phajana koi gi Coupland plans so the read papers ki se so dum yaw bone aduna koi irabor hoina kari hoina tawromi ba asi su the focus Christianity the pirakpa aduna matam de hata yak law ba koi Hindu gi culture le bisi de sida yam thina opposed to ba all thing and said and done koi gi religion sisu koi politics ta yam thin influence to ba koi human gi aspect amaneba koi na machine neglect to se chumoi dharma khudima mani dharma khudima respect to godogni haibagi value system si koi gi school education da koi inculcate to se yamna darkar le koi na aidi basir ki machan paga laita minar kuni yam tinar kuni basir din ahmad ki ada moisi kari hadi communal soi oidaba yamna pukchen chawba ma se akoina tawganda akoi hilim gi mabai ni akoi gi hilim chaudhuri gi ada moisi bawpara da lerame adaga kona budi hata da hongdo ga hata lai gibne ada matam du gi generation haiba tare ko akoi gi moisi loina mak nationalist way ai pangan ne se nong ta haide ai je Manipuri ni na haibo Sigi culture sidesida horokpa adora by 1980s aina 1990 aina some election gi Manipur gi si yengja kana 1977 gi election si yamna critical oibani ada aina sum phagi oina haije 1977 de gi di thikadar vote kar khre aina 2000 election de di guli lalon vote kar khre haira that is the deterioration of our quality now aduna akhoi gi Mohammed Alimudin gi foundation na sinbiraga smana memorial lecture tawba ahan singsina Manipur gi society si country kari contribute torami tungi hore iba singsina kari tamjeningai le ga haina torokpasi yamna akhoi gi penjaba ada ai yaujaro ai program ati su leina haibne ada oja joina eta akoi gi thak ya la chinga ga forak pane ba da ahan si aina no haiba ngam da ba yam sangna tinarpa adagi ai gi ipa su akoi gi MPP gi founder member oibani aduna sarkar sema gi kem ka tawsi da akoi gi yum da tawraga kem ka taw khemne ba aduna MPP matam du gi MPP si da su akoi na khara soft corner khara dei jaba hadi Manipur first and last in Manipur oina thamba my masagi ojo oithaki si thoina khanadabagi generation wena tawkhiba
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯄꯨꯔꯥ ꯊꯨꯒꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯃꯒ ꯈꯟꯅꯕ ꯁꯤꯗꯩꯁꯤꯗꯁꯨ ꯑꯗꯨꯝ ꯁꯤꯡꯆꯦꯞ ꯊꯥꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯁꯤ ꯔꯦꯂꯤ ꯆꯠꯂꯤ ꯈꯧꯇꯦꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯁꯤ ꯄꯨꯟꯁꯤꯟꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯍꯤꯡꯅꯤ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯆꯍꯤ ꯁꯥꯡꯅ ꯃꯣꯔ ꯗꯦꯟ 2000 yearsꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯅꯤꯡꯒꯟꯗ ꯄꯣꯔꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛꯅꯤ ꯍꯤꯡꯅꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯚꯥꯏꯕ꯭ꯔꯦꯟ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯗꯨꯃꯗꯤ ꯁꯣꯏ ꯑꯣꯏꯔꯔꯣꯏꯕ ꯑꯩꯈꯣꯏꯅ 1970s and 80sꯗ ꯎꯕ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯕ꯭ꯔꯦꯟꯁꯤ ꯑꯗꯩ ꯏꯚꯟ ꯑꯥꯐꯇꯔ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯚꯥꯏꯕ꯭ꯔꯦꯟꯁꯤꯁꯤ ꯑꯉꯛꯄꯅꯦꯕ ꯒ꯭ꯔꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝ 18%ꯒꯤ ꯒ꯭ꯔꯣꯠ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯅꯦꯕ ꯏꯔꯥꯡ ꯊꯣꯛꯄꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯅꯦꯒꯦꯇꯤꯚ ꯒ꯭ꯔꯣꯠꯇ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯐ꯭ꯌꯨꯆꯔꯁꯤ ꯌꯦꯡꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤ ꯍꯣꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯁꯣꯏꯗꯅ ꯃꯆꯦꯠ ꯇꯥꯒꯅꯤ ꯇꯥꯗ꯭ꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯍꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯁ꯭ꯇꯦꯠꯁꯤ ꯏꯟꯗꯤꯌꯥꯗ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯝꯕꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯊꯤꯀꯦꯜ ꯚꯣꯇꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯗꯩꯁꯤꯗ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯚꯦꯂ꯭ꯌꯨꯁꯤꯅ ꯃꯥꯡꯗ ꯊꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯏꯁ ꯒꯣꯏꯡ ꯇꯨ ꯕꯤ ꯚꯦꯔꯤ ꯚꯦꯔꯤ ꯗꯤꯝ ꯑꯗꯨꯅ ꯂꯤꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯟꯊꯕꯤꯌꯨ ꯑꯩꯗꯤ ꯃꯌꯣꯜꯒꯤꯗ ꯌꯥꯝ ꯀꯟꯅ ꯌꯥꯎꯖꯔꯤꯕꯅꯤ ꯏꯊꯤꯀꯦꯜ ꯚꯣꯇꯤꯡ ꯀꯩꯅꯣꯗ ꯁꯦꯟ ꯌꯥꯎꯗꯅ ꯚꯣꯠ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯜꯆꯔꯁꯦ ꯃꯁꯤꯃ ꯑꯩꯈꯣꯏ ꯊꯨꯒꯥꯏꯗ꯭ꯔꯒꯗꯤ ꯑꯐꯕ ꯃꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏꯕ ꯑꯐꯕ ꯃꯤ ꯊꯣꯛꯂꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯟ ꯌꯥꯎꯗꯅ ꯚꯣꯠ ꯂꯦꯞꯄ ꯌꯥꯏ ꯃꯇꯤꯛꯄꯨ ꯆꯥꯔꯒꯗꯤ ꯚꯣꯠ ꯀꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯖꯩ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯕꯥꯔꯇꯣꯟ ꯇꯧꯗꯅ ꯌꯥꯎꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯦꯛꯁꯇꯦꯟꯗꯦꯠ ꯐꯦꯃꯤꯂꯤ ꯑꯣꯐ ꯄꯥꯕꯨꯡ ꯑꯂꯤꯝꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯊꯥꯒꯠꯄꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯍꯟꯁꯤꯒꯤ ꯂꯦꯒꯦꯁꯤꯁꯤꯗꯤ ꯁꯥꯡꯅ ꯂꯩꯍꯧꯕ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ